Akasvani Imphal, Wahengbam Rajesh na pau pajari, Anbada Marueba Pau. Raizapal Susri Anusia Weekend Hari, Assam Rifles na awang nungpok lamdamgi miyangi yaifanaba amasung chokatnaba tabakya paikatuna lakli. Mukhyamantri N. Biren Hari, Nupi Ngaktagi Oiba Sainik School, Raizasigi Oina Bishnupur Jilada Atuba Matamda Hangdok Lagani. Manipur numit mangani chathagadaba yauksang kumai, Dharmagi Chanabi amasung Harau Teambaga Loinana, Hayengdagi Hauragani. Works Mantri Govindas Kontogjamna Hari, BDF na achoba thogdang logduna police force ki yanglen saru oiri. Amasung Nagaland amadi Meghalaya da hayeng anoba sarkar wasak lorgani, Tripura gina hangsit wasak logani. Raizapal Susri Anusuya Weekend Hari, Assam Rifles na awang nungpok lamdamgi miyangi yaifanaba amasung chokatnaba tabakya paikatuna lakli. Tengnopal Jilagi Machi Government High School gi mahiroi kun amasung Oza ani yawa kangbu ama Assam Rifles na sinduna handakta Kolkata da integration tour chatlubasing okpagi thoramda wangang laduna Raizapal na hai lebak asi semgatnaba honabada Assam Rifles na lawriba thogdang asi singthaningai ni. Asigumba National Integration Tour Silangba asina Assam Rifles bu miyangi pungling thogapam oiri. Kongsat asina mahiroi singda lebak asigi atay maphamgi chanag lonchat lol kala sanskriti khangnaba honabada chawna mateng oigani. Kongsat adura saruk yariba singna makoina thengnarapasing adu makoigi imung manung amasung marup mapang singda khanganduna asigumba khudongchaba si phangnaba honagadabani haina Raizapalna phongdokki. Bharat Lanmina Makoigi imung manungbu nathaiduna thamlaga lebak asibu ngak senbada achoba thogdang lauri haina Mukhyamantri Nongthomam Biren Singna phongdokre. Koirengai da pangthokpa mega ex serviceman rally da wangang laduna Mukhyamantri hai lanmi singbu ikai khumnabaga loinana tawbimal utpa haibasi miyamgi daitani manghai Pradhan Mantri Narendra Modi gi Nation Force haiba wakalon adugi makada miyamna khangadabadi lebak asi asoi engam thoktraba matamda aikhoisu asoi angam thokloi haibasini maramaduna lebak asibu asoi angam thondaba haibasi aikoi punamaki daitani. Mukhyamantri hai nupi ngaktagi oiba Sainik School Raizasigi oina Bishnupur Jilada atuba matamda hangdok lagani. Bharat Lanmina kathokpaga loinana pangthokkibe thabak kyabu singtharaduna Mukhyamantri hai Raizasigi Lanmigi officer kya lebak asigidamak thawai thaki makoibu ikai khumnaba oina ex serviceman office complex da Martyrs Memorial sanaba lupa koti ahum khaktuna thamle. Griha Mantri Amit Shah amasung Ngaksel Mantri Rajnath Singhna Raizasida Agnivir Rally pangthoknaba ayaba pirakpa adubusu mahakna thagatpa phongdokki. Happy news. Nupi khattaki oba Sainik School ma koi hangdorabane. Lamgaloi na pina lairo. Maram the women's empowerment of Honorable Prime Minister Modi ji or Manipur ki speciality Nupi singda lairo maduki power Nupi singda lairo maduki sacrificing spirit, commitment and conviction. Madu punum khala kadai koina yamba election na yang pen sen bani election na aduga haiba kano se koi lam ekar taraga manga moida piragale. Mukhyamantri Nongthomam Biren Singna ngasi Ek Bharat Shrestha Bharat Yuba Sangam gi makhada Raizasigi naha singi exposure khongchat ama Punjab ki damak lamthakre. Khongchat asi thasigi tarani thoida loisingani. Lamthabagi thoromda wangang bada Mukhyamantri nai thorang asi Pradhan Mantri Narendra Modi na lamdam amaga gi miyoi singi marakta lainariba mari hena session hananba pandam da paikat kiba Ek Bharat Shrestha Bharat ki makhada paikat pani. Manghai Punjab ki naha singna amuk Manipur da laktuna Bharatpu amatto oiba haibigi wakalonda naha singi marakta pau fauna hanabani. Kongsat aduda mahiroi kuntra amasung oza ahum yauri. Kongsat asi Manipur University amasung Central University Punjab na punna sinbani. Numin humni chathagadaba photo exhibition amasung medium integrated communication amasung outreach program Bishnupur Jilagi kunphamda pangthokre. International Women's Day ga mari lenana Central Bureau of Communication Regional Office Imphal na Kuman Welfare Youth Club ka punna sinba thoram adugi hiramna Bharat ki ningtam ihauda nupi singi thodang haibasni thoram duda akhangai kyana wangang ki
tabiriba pawasi Akashvani Imphal digini Manipur da dharma gi chanabi amasung harau tayam bagaloinana numit mangani chathagadaba yausang kumai hayeng dagi hauragani kumai asina lakpada Rajyapal Mukhyamantri yauna luchingba kyana yaipa paujel pirakli Mahaki paujelda Rajyapal Susri Anusaya Uikena hai yausang kumai asi sahi kudingi yening tha lakpa matamda Hindu dharma chatpasingna pangthoknai Manipur da yausang kumai asi haujikti sports movement ama oina laikai kudingi pangthoknari Mahaki paujelda Mukhyamantri Nongthomam Biren hai yausang kumai asi Manipur gi oinadi khwaidigi chawba kumai ni kumai asi lamta thada harau tayam bagaloina pangthoknai Kumai asina lakpada Kendra gi mapan thoram Rajya Mantri Dr. Rajkumar Ranjan Singh Manipur Vidhan Sabha gi Adhyaksha T.H. Satyabrata Power Mantri T.H. Bishwajit Mahut Mantri Y. Khemchan Singh Water Resources Mantri Awangbau Nyumai Textile Mantri Nemcha Kipgen IPR Mantri Dr. Sapam Ranjan Singh Manipur Pradesh Congress Committee na singbana yaipa paujel pirakli Manipur da numit mangani chathagadaba yausang kumai asigi yenglaga Rajya gi police na sexual thorang kamarum lokhatle yausang kumai manungda miyamna maruina national highway singda lambi thatuna sel khaibana singba tawbidanaba appeal tawradana Thobal jila gi SP Jogesh Chandra Haubijam nai kumai manungda mama mapa singna sahi sudriba angang singbu gari tholoidabani helmet upaga gari thogodabani nisa sinaraga gari tholoidabani hairi Yausang kumai ga mari lenana pangthok kodariba sana khotnaba thawranga mari lenana laikai club amasung NGO singna Kangla dagi mai loba hayeng amasung hangchiki ayuk pung 3 tagi mari phawa Kangla Fort Board na ayaba pire Kangla marungda gari amasung loudspeaker sizinaba yaroi hari Yausang kumai asiga mari lenana Imphal gi marueba kaithel singda ayuk angan badigi hauna miyamna potchai leiba laknaki masina maram oiduna lambi chinbagi achoba maram ama oiri masigi matangda paudam ama Manipur da anganba matamdagi hauduna lining laisholga loinaduna pangthoknariba yausang kumhai hayengdagi hauna pangthoknaba sem saba ubu phangle matamgi awanbigi khonglai matung inna kumhai asigi mapung oiba thoram pareng singidamak tampaki mafam kayada sana khonabada mai onsinduna yausang sports bet pangthoknaba club kayana thorang taunari nakal namaromda kumhai asina lakpada ake amogi polam sing yauna atai tangai phadaba polam sing leiba lakpa miyamna tampaki tongan tongan ba jila singi kaithel sing amadi khwaramban ima kaithel da mi changwang na tinbagi saktam uba phangki lambi da gari ka hena chinba thengnaki handak chahi gi oina kumhai asiga mari lainana lambi sorokta gari thattuna sel khaibagi thawong changyamna nemna uba phangli kumhai asina lakpada lamdam asida khundaminariba Kanglop Purup Singi Marakta Nungsi Chanaba Nungai Yaipaba Chaukhatpa amasung ingba tappa lamdam ama ohelasi haiba yaipa paujelsu lamdam asigi lusingba gayagi maikaidagi pirakli Akashvani Imphal gi paugidamak Haidem Gitchandra Works Mantri Govindas Konthokjamna hari BDF singna ngasidi achoba thogdang lauduna police ki yanglen saru ori Imphal gi GM Hall Imphal West District VDF Welfare Association amasung 16 District VDF Welfare Association Manipur na sinduna pangthokpa All Manipur VDF Welfare Association Central Committee linka kibigi tara mari suba kumon thoramda wangang laduna mantri na hai matamamada Manipur Village Defense Force lerakani haibigi mangpawba manglamde adubu ngasidi makhoi lerakpa sahi tara mari mapung parakpa asida nungaiba poi Shri Govindas nai police press amadi praja singna mathau khangna thabak tawba chungani manghai BDF singna ngasi traffic control yauna war on drugs amasung santi raksa ngakna bahonabada asoba thogdang lauri Honorable Chief Minister Sri N. Biren Singh Hojina Lusing Biriba Sarkar asina thamiba miyeng gi karino harkana public ne police ne aduga press ne akoi ohum si samnaraga salakpa matamda Manipur se kamai chakho loidorino yam important oiba port am oiba state am chakhatpada adubu police public so discipline oiba taba press so magi mathau nithi jana tawba taba ithau sibu nithi jana taw taragadi akoi khwaidagi hena chakhatpa mangjin tharba state am oiganeba ngasi su oiribani G20 gi laamba mi singuna moi chalamdai da hairameba angakune Manipur se moine sumda thajado port mayam ugureba adu kanang mapanano police jo kanai mapanano adu akoi bide mayam gali gali se manung galai gramneba kari ma thagdo amta thokhandara na bohona bada adu ngasi di BDF se quite strong organization oiramne Bishnupur District Headquarters asu BDF Welfare Association na taramari suba raising day thoram pangthoki thoramda IGP John 1 Temthing Ngansagba saruk yaki
Malemgi nupigi numina lakpaga iroinana Akasbani Imphal gi pau kangbuna lamdam masigi masak naibi honaba kanbi nupi singi mapau leptana purakli ngasigi tangkak asida raija sigi masak naibi bureaucrat officer singi maraktagi Imphal iski chief medical officer ga unabagi paudam ama Chatliba sahi asigi oina March Nipanda Digital Innovation and Technology for Gender Equality hariba hiramda malemgi nupi singi numit palan pangthokadori chahi asigi piriba thamliba hiram asina malemda nupi oibi singna innovation amadi technology lamda nupa singa manaba thodang loba ngamnabagi pandam thamli Manipur da su hariba lam sing asida maming leirabi amadi machin tumkhalaklabi nupi kaya leitaba natte Amaromda lamdam masigi masak nairabi nupi kaya nasu lamdam masigi nupi oibisingda lam ani asida thoidok hendokpa midiengda thabak tohanimagi apambasu phongdoragli hiram asiga mari lainana Imphal East Jilagi Chief Medical Officer oiribi Dr. L Indirana malemgi nupigi numitna lakpada Akaswani Imphal gi pau kanguda asumna phongdoragli handaki chahigi theme sidaida akhoina honor tawgadabasi innovation and technology for gender equality tongan ba food business oiro engineering gi field asu nupi singi pham yamna chauna ahujikti kanbangame ngasidi raija sida tongan ba lam kayada mangjil thaba nupi kaya leptana thoragli sahi asigi nupi singi numitna lakpaga iroinana nupi oibi khoina ahenba thongna piduna nupa nupi anigi thong manaba mating leiba khunayama oiragani habagi asa miyamda mami tarari Akaswani Imphal gi pawgi damak nongmai kapam bedamani Akasbani Imphal gi pau tabiri Nagaland amasung Meghalaya da hayang anoba sarkar wasak lorgani Tripura gi na hansik wasak logani Nagaland da nephew na luchingba NDPP BJP chungchinaba sarkar hayang Kohima gi Capital Cultural Hall da pangtopa thoram amada wasak logani Rajapala Ganesana siri nephew bu Mukhyamantri oina thabak paiba amasung Arun bangakpagi wasak logani Siri ga puna mantri kaya wasak logodagi haibadudi chapchana khangbang ngamdri wasak lobagi thoram aduda Pradhan Mantri Narendra Modi BJP National President JP Nadda Griha Mantri Amit Shah amadi BJP na sarkar aiba Raija Singhi Mukhyamantri Singh saruk yagani Meghalaya da hayang NPP gi Conrad K Sangmana luchingba chungchinaba sarkar ama wasak lorgani NPP bu United Democratic Party UDP amasung People's Democratic Front PDF na sogali haina laukthokre BJP na di hanana NPP bu sogal khrabani Nauna karaba MLA Singh Protem Speaker Timothy D Sirana ngasi wasak lokre Tripura da BJP IPFT chungchinaba kangpuna chauna mai paktuna thasigi nipanda amukana sarkar semlagani wasak lawagi thoromda Pradhan Mantri Narendra Modi yaugani BJP Legislature Party gi luchingba khanaba dorgi office da mifam pangthoktuna Dr. Manik Sahabu luchingba khankre mahangna Raijadugi Mukhyamantri oiragani Directorate of University and Higher Education Makhada Thawal College the Future of Work Industry 4.0 Innovation and 21st Century Skills haiba hiramda Y20 Talks Awareness Program ama college asida pangthokre thauramadu akangai kyana wangangki Ithai wakpopida chathaliba kunithoi suba kanglaipa kapta moirang epsina LYA wangu laipambu panjal ani amada KTFA na Alexa Tibu panjil ani amada thoikre Ibudo mayangamba Men's Open Football Tournament ki Thongjawda sanakibida Virat FC na Pumlen FC bu panjil amasinoda MYC Sina EPYC bu panjil ani amada toiki Tamenglong Battalion Assam Rifles na ngasi pre-recruitment training ama Tamar COP da pangtokre training camp asi thasigi taranipan phawba chathagani Madhutare Chuba Battalion CRPF na Civic Action Program ki makada National Highway Kuntratre ki paring de laiba lengang popi degi kambiron phawda leiriba khungang tarama panda solar lamp yenthokre None Tamenglong amasung Jiribam jilagi manung chanba khungang singda battalion asigi commandant luchingduna solar lamp sing adu khusinakibani aroibada maroiba paw Rajapal Susri Anusuya Uikena Hari Assam Rifles na awang nongpok lamdamgi miyangi yaifanaba amasung chawkatnaba thabakaya paikatuna lakli Mukhyamantri N Biren Hari nupi ngaktagi oiba Sainik School Raijasigi oina Bishnupur jilada atuba matamda hangdoklagani Manipurda numin mangani chathagadaba yauksang kumai dharmagi chanabi amasung harauk tyambga loinana hayengdagi hauragani Works Mantri Govindas Konthokjamna Hari BDF na achoba thaudang lawduna police force ki yanglen saru oiri amasung Nagaland amadi Meghalaya da hayeng anoba sarkar wasak lawrgani Tripura gina hangchit wasak lawgani Pau loijare